Akasbani Imphal, Wahengbam Rajesh na pau pajari, ahan bada maroiba pau. Manipur COVID-19 positive oiba migi masing lising tarit hele, haukiba pung kunmarida miyoi sama kuntramapan positive oiba thenaki. Higher education da awon ba purakpada National Education Policy lising ani kungi thaudang haibasda Rajapal gi mifam da ngasi Rashtrapati amasung Pradhan Mantri na wangangani. Amasung Bharat na Chandrayaan 3 Englishing ani kun mathoi horokpada amadi Gaganyaan na Englishing ani kunithoi phawbada thagat na pandam thamle. Manipur haukiba COVID-19 positive oiba migi masing lising taret subna kunithoi sure ngarang nungtil pung mga phawbada mioi sama kuntramapan COVID-19 positive oiba thenaki masigi manungda misam sama kunmathoi amasung Central Armed Police Force ki mioi taranipan yauri positive oikiba sing adugi manungda Imphal West Jilla digi humudra mari Imphal East digi kunmathoi Thawbal digi taranipan yauri hauji phawbada mioi lising manga chama humpu mari naba phaduna discharge tawkre naba phabagi chang asi sada humudra humdoi dasmik manga mari ni hauji mioi lising machanipan kun tongan ba COVID care center sing da layengli Bishnupur Jilla gi oina mioi mari COVID-19 positive oiba thenaki makoi mapan lamdigi halakpani amasung imung amagi mioi singni hari Jilla asigi Chief Medical Officer na thopa cherol man hai Rims da layengli ba Jilla asigi mioi amang ngarang laikidre maha COVID-19 naramadigi pharaba mioi ni adubu maha na sikhi badu kari maramdagi no haiba chapchana khangba ngamdre mioi asigi hakchang laikai na poloiba yahan khidaba adu laibak thibani hairi Jilla adu hauji phawbada apunba positive case Sani Yankai Mangagi Manungda Chama Yankai Humdoi Naba Paduna Discharge Tokre Active Case Sama Lady Mioi Anina Laikidre Kaksing Amasung Sugunu the Leba Mioi Ahum COVID-19 positive or Padigi Mioi Ahum Asigi Mayum Amasung Tanaba Mapamsing Containment Johnny Hana Kaksing Jilage Deputy Commissioner Cherolama Tokre Surasampur Leba Mobile Amasung Computer Yon Pam Dukan Amadagi Hokiba Sakolsen Numita Lupa Lak Taret Longi Mal Sang Hurankiba Adrasianaba Mioi Ani Police na Fare Aikogi Surasampur Paumin Hai Jilla Asigi Nehru Mark Junction the Leba Dukan Adudagi Port Hurankiba Adugi Matanda case Amal Lokalaba Matung Police na Tijin Humjubi Tabak Chatarakpani Maduda Taudok Adrasianaba Mioi Ani Amasung Polam Sing Adu Police na Pagakibani Assam da ngarang mioi lising ama chatre humpu humdoi COVID-19 negative oibadagi discharge tokre masi tharaga hauji phawbada discharge toba punna mioi lising marfudra taruk chanipan kulumdoi sure haukiba pung kulum marida punna sample lising kulumdoi sahum kuntra taruk test togi manungda sample lising amanga chamanga kuntra taret positive oiba thenaki positive oibagi changna chada taruk dasmit mangani panni Haujik active case lising kunipan sani humudra humdoi leiri Raijadu haujik coronavirus ki apunba positive case lag ama lising kunmanga chamri yangkai mapan sure ngarang mioi nipan laikidabaga loinana coronavirus na siba apunba masing sohung kuntra sure Nagaland ngarang mioi humudra taret naba phaduna discharge tokre hauju phawbada mioi lising ahum chamri marfudra taruk naba phaduna discharge tokre Raijadugi apunba positive case na lising mari chama humudra taruk ki manungda active case satruk humpuri toi leiri Meghalaya da hauji COVID-19 ki active case lising ama chamri kuntra humdoi leiri masigi manungda misamna lising ama chama tara mapanni aduga ataina Central Armed Police Force ni Raijadu da hauji phawbada mioi lising ama chamanga yankai taruk naba phaduna discharge tokre Raijadugi apunba COVID-19 positive case lising ahum supna mangagi manungda mioi tara taruk laikidre Laibagasta haukiba pung kunmarida khwaidagi masing yamna mioi lising humudra humdoi chatruk nipu COVID-19 nagi naba phaduna discharge toki hauji phawbada mioi la kuntrani toi lising nipu taret chani marfudra taret laisat asdagi naba phagre laibag asda naba phabagi chang wangkhalaktuna chada humudra ni toi dasmik ahum ani yaure Haksel Mantraloin hai laibag asda naba phabagi migi machang hengalakpa asina positive oiba migi masing tapna hantaraktuna positive oibagi chang chada kun dasmik mapan tarukta leire laibag asda laisat asna sibagi chang chada ama dasmik taret ani oiri Haukiba pung kunmarida anoba case lising marfudra satruk kuntra humdoi thenaki masi tharaga laibak asda coronavirus ki positive oiba masing lak nipunithoi lising ani changa humpunithoi sure masigi manungda chada yangkaina Maharashtra Andhra Pradesh Karnataka Tamil Nadu amasung Uttar Pradesh kini Laibak asda hauji apunba active case lak nipan lising marfunithoi chamapan yangkai manga leiri haukiba pung kunmarida mioi lising ama humpu manga laikidabaga loinana hauju phawbada coronavirus ka mari leinana siba migi masing lising humudra mathoi chatruk marfu taret sure
tabiriba pawasi Akashbani Imphal degini National Education Policy ga mari lenana ngasti Governor Singh Conference amada Rashtrapati Ramnath Kovind amasung Pradhan Mantri Narendra Modi na wangangani Higher Education da awan ba purapada National Education Policy lising ani kun gi thaudang haibasigi matang da video conferencing gi khutang da pangthokadab thoram asi Human Resource Mantraloy na sinbani National Education Policy lising ani kun asi kunmathoi suba sehi chagi ahanba education policy ni amasung sehi kunthra mari gi matungda asigumba policy asi sembani Mamangi National Education Policy adu lising amachapan marfu tarukta semkibani National Education Policy lising ani kun asina school amasung higher education gi thakta achoba awanba ama puraknaba pandam tamli Twitter da thagapa warol amada Pradhan Mantri Narendra Modi hai National Education Policy lising ani kun amasung masina purakadaba awanba haibasigi matangda ngasi ayuk pung 10 makhaida Rashtrapati Ramnath Kovind ga loinana thoram ama pangthokani thoram asida Rajyapal Singh amasung University Singh gi Vice Chancellor Singh saruk yagani Pradhan Mantri Nahai Khananeba Asigi Lakpa Warep Singna Bharatpur Loksingi Hub Ama Ohenbada Chauna Mateng Oigani Pradhan Mantri Office ki Rajya Mantri amasung Space ki Rajya Mantri Dr. Jitendra Singh Nahai Chandrayaan 3 English ngani kunmathoi horakpa adwaida thagatnaba pandam tamli Chandrayaan 3 asi Chandrayaan 2 ga chap manai amasung masida lander amasung rover yawgani adubu orbiter di yawroi Dr. Jitendra Nahai Bharatna Sundangda mi thagatnaba honariba Gaganyaan gi mission ningthijana sem sari Mangnai COVID-19 laisatna maram oiraga Gaganyaan gi sem sari basingda apanba khara thoklabasu English ngani kunithoi phawaldi Bharatna ahanba oina Sundangda mi thagatnaba pandam thamli Imphal ngasi phongma pausi singi maroi pausingi damak Wahengbam Washington lere Washington Thagathiri Rajesh Mayang Imphal amasung Churchanpur gi mahatta senabasing matik chawa cherak pigani haiba Mukhyamantri gi wafam COVID-19 ki pau college singi parikya pangthoknaba amasung khwairemban ima kaithel ahum hangdoknaba sarkarna khanakibagi pauna ngasi Imphal phongba pausi ayambada maroiba pau oiri Sangai Express Manipuri da Mayang Imphal thodok amadi Churchanpur thodokta chenabasing matik chaba cherak phangangani Ireipakta Mayang Imphal amasung Churchanpur mihatta chenaba miyoi nipan police na phare aduga Ichel Express tana Mihat Paluter Singh Mayang Imphal ki nupi macha hatpada chenaba sing athupa matamda akan bacherak pigani haiba Mukhyamantri NBN gi wafam headline tawduna phongli Imphal Free Press ta Mayang Imphal ki gang rape case ta chenaba singda khudam oigedaba dandi pigani police na tha ani gi manungda charge sheet thangatkani haiba Mukhyamantri gi wafam ahanba headline tawri Naharul ki thokdang da su pawasiga loinana Ranjan Mihat ta chenabani singnaba ahum phare haiba Mukhyamantri gi wafam headline tawri Sanali pak ta su pawasi headline tawri Manipur Mail da ijat manghanba madi lut tawbagi thodok singbu Mukhyamantri na kanna yaningdaba phongdokli haina ahanba headline piri COVID-19 ki pawda nauna miyoi ani si kibaga loinana COVID-19 dagi si kibami gi masing kuntranipal sure apunba positive case na Lising taret sup na kunithoi sure pung kunmarida anauba positive case sama kuntrama palakhi haiben singba pau singachi ngasigi pau se singda maroiba pau aina phongnari People's Chronicle da apunba positive oiba lising taret henkre nauna miyoi ani si kibadagi apunba si kibami gi masing kuntrani pal yaure haina chauna headline tawduna phongli Sangai Express English ta su pau asina ahanba headline oiri Ireipakta pau asiga loinana Imphal West ta positive hengalakli haina phongli Huyelan pawdadi May kundagi September taruk phawbada Manipura COVID-19 na naba mi gi masing utpa graph su pawasiga loinana phongli Containment zone lauthokpidaba amadi quarantine tawribasing thausabi-dabagi matangda wakatnarakli haiba paw amana pawsi asigi ahanba headline oiri College singi final examination September 19 dagi kunmapal fawa pangthoklagani ima kaithel ahum hangdokpagi thaurang tawnaba khanghankre haiba paw pongnapamda headline tawri aduga naharugi thodangda mahausagum activity khudingma pangthoknaba wa khanakre ima kaithel ahum hangdoknaba detailed report submit tawraknaba khanghankre haina phongli Rajesh Thakasari Washington Aroibada Maroiba Pau Manipur COVID-19 positive oiba migi masing lising taret hele haukiba pung kunmarida miyoi sama kontramapan positive oiba tengnaki Higher Education da awanba purapada National Education Policy lising ani kungi thaudang haibasa Rajyapal gi mifamda ngasi Rashtrapati amasung Pradhan Mantri na wangangani amasung Bharatna Chandrayaan 3 English ani kunmathoi horakpada amadi Gaganyana English ani kunithoi phawbada thagatnaba pandam thamli Paulo jare